CM Biren Manipur thugainaba hotnaba meeni haibasi mayek sengle. Tha sigi tang 38 ni taipa suthekta leiba thambang sanglengda pangthokpa thauram amada Chief Minister Nongthomam Birena Thaubal Wangjing amasung Hairoki miyamna Manipurda irang hawanbani haikibagi mayokta ngasi nungthil Wangjing Laikol Community Hall da miyangi mifam pangthoktuna tongan wari kaya laukhre. Wangjing Kairem Bikhok ki club organization sing amasung Wangjing Kairem Bikhok apunba imalup na sinduna pangthokhiba miyangi mifam aduda Wangjing Kairem Bikhok apunba lup imagi president Naurem Thoibi secretary Laisam Santi amasung SOC DEC Wangjing gi president TS Roje na singba thoiba mithung sing oike. Mifam aduda thamban sanglengda pangthokpa Prime Minister gi mapok numit thauramda Chief Minister N Birena Thaubal Wangjing amasung Hairok maikaidagi praja singna leirak irang hawanbani haina phongdokhiba wangang adubo akanba maongda condemn tawkhe. Iramdam Ireipak asi kannaba honabada ngasi faubada Thaubal maikaigi praja singna thawai phauba thadoktuna khul ngakpagi thabak thauramsing kayada saruk yaduna lakli amasung ngasi phauba angamba mateng pangduna su lakli loinana Wangjinggi naha kayada natana state security gi personnel amasu iramdam asigi lana sida thawaina pontha phikre asingba kaya asibu karisu khandana leibak sigi miyambu luching leba CM amana yamna usittana ngangkiba wangangbum ngasigi miyamna akanba maongda yaningdaba phongdongnaki loinana ngasigi mifam aduda saruk yakhiba singna Chief Minister N Biren amasung Manipur bo amata oina yengba ngamdaba luchingba ama oibata natana pikhraba valley gi area da leiriba saruk khara asi phauba amata oina uba ngamdre mahak asi aikhoi masel amaga nungsi handanaba amasung amadi Manipur asi mache thugainaba hotnaba misak amani haibasi mahaki wangang asina amuka hena mayek sengna takle. Lamdam sigi miyam pumnam asigi lucingbani haiduna lairiba mahakna Thaubalna Chief Minister oiba sahi 30 sukhre Imphal sahi 3 makhaida ngairi haibana chingba yamna daita leitaba political immature oiba maong amada tongan ba miyengda miyambo asoi machoi tahanbagi mahaki wangang adubu ngasigi mifam aduna hakchinna lauduna yamna kanna yaningdaba phongdokhe. Housing Manipur gi asuklurba tampham asida aikhoi masel gi marakta khaibung tahanba Chief Minister gi wangang sangang amasung atamna Thaubal maikaibu lamdam sigi miyamda lanna pauthokleiba CM na thuba matamda Thaubal maikai gi miyamda lale haina singdokadabani natrabadi maikai asongi miyamna makhata ne hena kanba makhal makha kaya gi khongjang kaya sangsilakani haina sunga sigi miyangi mifam aduda amata oina warem nakhe. Ngasigi miyangi mifam adu loirakpada miyamna CM gi communal oiba wafam Wangjing praja na yaningde Manipurda irang athuba matamda loiselu CM Birena miyamda lale haijagadabani haibana chingba kholau kaya su laukhe. Amaromda laksangthem apunba loop amadi mara paibisingna thadorakpa cherol amana leibak sigi Prime Minister gi mapok numika mari leinana CM na ngangkiba wangang adu condemn tawi leibak ki siraba tanpham sida rajniti gi akhuba miyeng thadoktuna lamdam sigi miyam pumnamaki leader ama oibagi chapchaba thaugai pangthoktu thokliba humanitarian crisis asi loisinbiu hairi.